Bishnupur District ki Moirang Police Station manung chana leiba naran sainada Kuki militant sing nangarang landarakpada CRPF ke Sub Inspector amaga Head Constable amaga Sikhiba amadi personal anina asokapan ng krabamatung Kadangband amadi Koutruk ta amukhana Kuki militant sing na landarakhre pawasin na hay ngarang numidang pung nipan ga minute kontrarom tarakpada Infaways ki manung chana leiba Kadangband Kuki militant sing na bom amadi afabamakhal ge khutsukalai sing season aduna landarakhibani Kuki militant sing aduna landarakpada mafam aduda khulngak liba sing na sumasangak thok chanaba khut handuna nakalani gi marakta khut thoknake khut thoknabada da Kuki militant sing ya maikaida miyoi ama siramba yai haina thajanare amarom ngasi ayuk pung taruk tarakpa matamda Kuki militant singna bom amade afaba makhal ge khulai sing season aduna Koutruk tasu amukhana landarakre Kuki militant sing aduna landarakpada mafam aduda khulngak liba singna su handuna nakal anigi maikaida khut thoknake pawasina hai Koutruk ta nakna leidiba Kuki gi khulama oiriba battle amadi mayai kanglamdage masing yamlaba Kuki militant sing aduna landarakhibani hairi pawasina khut thoknaba aduda Kuki militant sing gi marakta asok apan amadi asi ana yauramba yai hairi Mi chắc udi ko. Udi.